ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯇꯣꯃꯥꯜ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗꯕ ꯆꯍꯤ 10 ꯍꯦꯜꯂꯛꯂꯤ꯫ ꯇꯣꯃꯥꯜ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤ ꯃꯣꯔꯥꯝꯕꯤꯒ ꯇꯣꯃꯥꯜꯒꯤ ꯃꯃꯥ ꯁꯥꯈꯤꯒ ꯃꯈꯣꯏ 3 ꯆꯥꯔꯤ꯫ ꯅꯣꯡꯃ ꯇꯣꯃꯥꯜꯒꯤ ꯃꯔꯨꯞ ꯑꯍꯟꯖꯥꯎꯗꯨ ꯇꯣꯃꯥꯜꯕꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯍꯧꯕ ꯂꯥꯛꯂꯤ꯫ ꯇꯣꯃꯥꯜ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯇꯞꯁꯨ ꯇꯞꯈ꯭ꯔꯦꯗ ꯅꯪꯁꯦ꯫ ꯃꯣꯔꯥꯝꯕꯤꯅ, ꯈꯨꯔꯥ ꯅꯪ ꯂꯥꯛꯑꯕꯣ? ꯄꯥꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯅꯤꯡ ꯆꯪꯕꯤꯗꯣ ꯑꯗꯨꯃꯨꯛ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯃ ꯆꯠꯃꯤꯟ ꯈꯣꯠꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ꯫ ꯆꯥꯛꯇꯤ ꯅꯪꯅ ꯊꯣꯡꯉꯕꯣ? ꯑꯩꯅ ꯊꯣꯡꯗ꯭ꯔꯗꯤ ꯀꯅꯥ ꯊꯣꯡꯗꯣꯏꯅꯣ ꯈꯨꯔꯥ? ꯈꯨꯔꯥ ꯍꯣꯏꯗꯤ ꯏꯗꯣꯝꯆꯥ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛ ꯄꯨꯡꯕ ꯑꯩ ꯉꯥꯛꯇꯅꯤ꯫ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ, ꯅꯕꯣꯛꯁꯨ ꯏꯪꯈꯣꯜꯗꯅꯦ, ꯃꯗꯨꯗ ꯍꯦꯛ ꯍꯣꯠꯅꯕꯗ ꯉꯥꯛꯇ ꯁꯪꯉꯝꯃꯣꯏꯗꯣ꯫ ꯑꯗꯨ ꯈꯨꯔꯥ, ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯅꯨꯄꯤ ꯑꯃꯇ ꯊꯤꯕꯤꯁꯤꯕ꯫ ꯃꯥ ꯃꯇꯣꯝꯇ ꯊꯤꯕꯗꯨꯅꯦ ꯁꯨꯛꯑꯣꯏ ꯑꯣꯏꯔꯔꯣꯏꯕ, ꯃꯁꯛꯁꯦ ꯅꯨꯄꯤ ꯑꯃꯇꯅ ꯄꯥꯝꯕꯤꯔꯔꯣꯏꯕ꯫ ꯍꯩ ꯀꯩꯅꯣꯗ, ꯅꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯍꯧꯅꯔꯤꯕ꯭ꯔꯣ? ꯍꯩꯗꯦꯀꯣ꯫ ꯑꯁ ꯍꯧꯔꯛꯑꯅꯤ ꯃꯣꯏ ꯍꯧꯅꯕꯤꯁꯤ꯫ ꯈꯨꯔꯥ, ꯅꯪꯁꯨ ꯄꯥꯕꯒ ꯇꯤꯟꯅꯕ ꯅꯨꯄꯥꯅꯦ ꯍꯥꯏꯕꯗꯅꯦ ꯄꯥꯕꯒ ꯑꯗꯨꯝ ꯃꯥꯟꯅꯩ꯫ ꯀꯣꯛ ꯆꯥꯎꯕꯁꯨ, ꯑꯗꯒꯤ ꯇꯥꯡꯕꯁꯨ, ꯀꯣꯛ ꯃꯅꯨꯡꯗ ꯈꯟꯕ ꯋꯥꯈꯜꯗꯨꯁꯨ꯫ ꯑꯩꯅ ꯀꯣꯛ ꯇꯥꯡꯂꯤꯕꯁꯤꯗꯤ ꯅꯈꯣꯏꯅ ꯑꯗꯨꯝ ꯆꯥꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯍꯦꯛ ꯐꯣꯏꯕꯒꯤꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯇꯥꯡꯂꯕꯅꯤꯅ ꯁꯝꯐꯣꯏꯗ꯭ꯔꯦ꯫ ꯃꯌꯥꯅ ꯁꯤꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯀꯟꯅ ꯇꯧꯔꯛꯏ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯍꯨꯏꯒꯨꯝꯕꯅ ꯆꯤꯛꯑꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯏꯍꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯨꯅꯦ ꯃꯥꯕꯨ ꯐꯨꯕꯤꯅꯕ ꯏꯃꯥꯝꯇ ꯊꯤꯁꯦ ꯍꯥꯏꯕꯗꯣ꯫ ꯑꯃꯨꯛ ꯍꯥꯏꯔꯦꯅꯦ, ꯃꯗꯨ ꯍꯥꯏꯅꯨ ꯍꯥꯏꯕ ꯀꯣ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯕꯕꯨ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯄꯥꯕꯒꯩꯒ ꯑꯣꯟꯊꯣꯛꯅꯁꯤꯔ ꯍꯥꯏꯗꯅ ꯀꯟꯅ ꯈꯜꯂꯤ꯫ ꯈꯨꯔꯥ, ꯅꯪꯒ ꯉꯥꯡꯅꯕꯗꯅꯦ ꯑꯣꯏꯔꯔꯣꯏ, ꯑꯩ ꯑꯗꯨꯝ ꯊꯤꯖꯔꯒꯦ꯫ ꯇꯣꯃꯥꯜꯅ, ꯑꯍꯟꯖꯥꯎ ꯅꯪ ꯂꯥꯛꯑꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯪꯅ ꯑꯃꯥꯡꯁꯪ ꯆꯪꯕꯒꯤ ꯊꯣꯡ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯑꯩ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯅꯪ ꯍꯦꯛ ꯉꯥꯡꯕꯁꯤ ꯃꯥꯕ꯫ ꯐꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ? ꯁꯥꯈꯤꯅ, ꯆꯠꯇꯧꯔꯕ꯭ꯔꯣ ꯅꯪꯕꯣ? ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦ, ꯆꯥꯛꯁꯨ ꯆꯥꯔꯦ꯫ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯏꯃꯥꯒꯁꯨ ꯆꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯉꯥꯏꯈꯣ ꯑꯍꯟꯖꯥꯎ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯂꯝꯕꯤꯗꯒ ꯁꯨꯝ ꯆꯠꯄꯗ ꯅꯈꯣꯏꯅ ꯇꯥꯎꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯇ ꯌꯦꯡꯉꯧꯅ ꯍꯥꯏꯈꯤꯕꯗꯨꯕꯣ? ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦꯗꯣ꯫ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯉꯥꯡꯅꯕꯒ ꯌꯥꯗꯦꯗ, ꯀꯩꯅꯣꯝ ꯇꯧꯋꯦꯕ꯫ ꯇꯧꯔꯝꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯅꯨꯡꯅ ꯊꯣꯝꯕꯗ ꯅꯈꯣꯏꯅ ꯇꯥꯎꯒꯤ ꯃꯀꯣꯛꯁꯤ ꯀꯥꯏꯈꯤꯗꯅ ꯑꯗꯨꯗꯒꯤ ꯉꯥꯡꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯁ ꯏꯃꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎ ꯑꯗꯨ ꯀꯥꯎꯗ꯭ꯔꯤꯕꯣ? ꯀꯔꯝꯍꯥꯏꯅ ꯀꯥꯎꯗꯣꯏꯅꯣ? ꯂꯨꯈꯝꯗ ꯇꯤꯟꯅ ꯆꯥꯈꯤꯕꯗꯧꯅ ꯃꯆꯦꯠ ꯑꯃ ꯇꯥꯡꯂꯤꯕꯁꯦ ꯃꯗꯨꯒꯤ ꯗꯥꯛꯅꯤꯅꯦ꯫ ꯑꯁꯤꯅ ꯑꯣꯏꯔꯝꯅꯤꯌꯦ ꯏꯃꯥ, ꯃꯔꯛ ꯃꯔꯛꯇ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯪꯂꯒ ꯈꯣꯡ ꯍꯥꯝꯅꯤꯡꯗꯦ ꯀꯀꯥꯏꯗꯅꯒ ꯈꯨꯝꯂꯛꯄꯁꯨ ꯍꯦꯛ ꯌꯥꯎꯏꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯇꯣꯃꯥꯜꯅ, ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯁꯥꯈꯤꯅ, ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯑꯅꯝꯁꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ, ꯃꯥꯅ ꯍꯦꯛ ꯅꯤꯡꯂꯤꯕꯗꯣ ꯅꯠꯇ꯭ꯔꯤꯕ ꯃꯈꯩ ꯁꯨꯛꯌꯥ ꯌꯥꯗꯕ꯫ ꯏꯇꯥꯎ ꯇꯣꯃꯥꯜ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯥ ꯃꯣꯔꯥꯝꯕꯤꯁꯨ ꯆꯥꯎꯔꯦ꯫ ꯅꯪꯒꯤꯁꯨ ꯏꯆꯜ ꯑꯃꯗꯤ ꯌꯦꯡꯁꯤꯟꯕ ꯌꯥꯔꯕꯅꯤ ꯀꯩꯗꯧꯅꯤ? ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯗꯅ ꯋꯥꯈꯜ ꯋꯥꯅꯕꯅꯤꯅꯦ꯫ ꯏꯇꯥꯎ, ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯀꯩꯁꯨ ꯂꯩꯇꯦꯗ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ, ꯑꯩꯈꯣꯏꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯁꯤ ꯈꯛꯇꯅꯤ꯫ ꯈꯪꯗꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯏꯆꯜ ꯑꯃ ꯌꯦꯡꯅꯕ ꯇꯧꯁꯤ, ꯃꯁꯤ ꯃꯉꯥꯏ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯟꯈꯣ꯫ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯆꯍꯤ 94, 95 ꯃꯉꯥꯏ꯫ ꯌꯨꯝꯗꯁꯨ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯛꯇ ꯏꯆꯥꯋꯣ ꯏꯃꯥꯋꯣ, ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯎꯔꯕ꯭ꯔꯣ? ꯃꯣꯔꯥꯝꯕꯤꯅ, ꯑꯕꯣ, ꯑꯩꯈꯣꯏ ꯄꯥꯕ ꯆꯠꯈ꯭ꯔꯕꯣ? ꯑꯣ ꯆꯠꯈ꯭ꯔꯦ, ꯅꯪꯒꯤ ꯄꯥꯕꯗꯣ ꯎ ꯀꯛꯐꯩ ꯃꯥꯟꯕꯗꯣ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯑꯕꯣ, ꯑꯩꯒꯤ ꯏꯇꯥ ꯂꯩꯔꯥꯡꯗꯣ ꯑꯕꯣ ꯈꯪꯉꯤꯗꯅ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯁꯨ ꯇꯣꯝꯕꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕꯗꯨꯕꯣ? ꯑꯗꯨꯗꯣ ꯑꯕꯣ, ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ, ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯑꯗꯨꯝ ꯌꯥꯏ꯫
ꯑꯩꯒꯤ ꯃꯤꯁꯪꯁꯨ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗ ꯏꯇꯥ ꯂꯩꯔꯥꯡꯁꯦ ꯄꯤꯔꯁꯤꯔꯥ ꯏꯇꯥ ꯂꯩꯔꯥꯡꯁꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯑꯣꯏꯔꯁꯤꯔꯕ ꯆꯠꯊꯣꯛꯑꯗ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯍꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨ ꯂꯥꯛꯎꯅꯨꯀꯣ ꯑꯃꯨꯛ ꯍꯟꯅ ꯅꯇꯥꯗꯣ ꯌꯨꯝꯁꯤꯗꯒ ꯆꯪꯉꯧ ꯌꯥꯔꯣꯏ ꯃꯁꯤꯁꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯟꯅꯕꯤꯕꯨ ꯃꯄꯥꯗ ꯄꯤꯔꯁꯤꯅꯦ ꯑꯁ ꯁꯨꯃꯥꯏꯕꯤ ꯋꯥꯅꯤ ꯍꯣ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤꯅꯦ ꯁꯨꯝ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯋꯥ ꯈꯪꯉꯦꯗꯅ ꯅꯪꯁꯨ ꯅꯄꯥꯒ ꯆꯥꯕꯦꯛ ꯃꯥꯟꯅꯩ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯗꯅꯦ ꯑꯩꯁꯨ ꯅꯣꯏ ꯑꯅꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯄꯥꯕꯁꯦ ꯑꯕꯣꯛꯀꯤ ꯃꯆꯥꯅꯤꯅꯦ ꯑꯕꯣꯛ ꯂꯧꯕ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯆꯥꯅꯤꯅꯅꯦ ꯄꯥꯕ ꯂꯧꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯍꯨꯝ ꯆꯞ ꯃꯥꯟꯅꯔꯤꯁꯦ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯇꯦ ꯑꯗꯨꯅꯤ ꯑꯁ ꯑꯕꯣꯛ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯑꯩ ꯄꯥꯕꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯆꯠꯇꯣꯏꯅꯤ ꯊꯦꯡꯈ꯭ꯔꯅꯦꯕ ꯅꯣꯡꯃꯁꯨ ꯃꯣꯔꯥꯝꯕꯤ ꯃꯥꯒꯤ ꯃꯇꯥ ꯂꯩꯔꯥꯡꯒꯤꯗ ꯂꯥꯛꯂꯝꯃꯤ ꯃꯣꯔꯥꯝꯕꯤꯅ ꯏꯃꯥꯕꯣꯛ ꯂꯩꯔꯥꯡꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯩꯕꯅꯤ ꯏꯃꯨꯡꯗ ꯆꯪꯉꯨ ꯃꯆꯦꯒ ꯂꯩꯈꯤꯕꯅꯤ ꯂꯩꯔꯥꯡ ꯍꯣ ꯂꯩꯔꯥꯡ ꯀꯥꯏ ꯂꯩꯒꯦ ꯁꯤꯗ ꯂꯩꯌꯦ ꯎꯗ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯅ ꯐꯝꯃꯤꯁꯤꯗ ꯎꯗꯦꯍꯦ ꯏꯃꯝꯃꯝꯕꯁꯤꯗ ꯀꯃꯥꯏ ꯎꯗꯣꯏꯅꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯨꯕꯒ ꯅꯈꯣꯟꯗꯪꯅꯦ ꯇꯥꯔꯤꯁꯤ ꯍꯧꯖꯤꯛꯁꯨ ꯅꯅꯥꯛꯇ ꯂꯦꯞꯄꯤꯁꯦ ꯅꯪꯒꯤ ꯁꯨꯛꯎ ꯎꯗꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯀꯥꯏ ꯆꯠꯂꯨꯁꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤꯁꯨ ꯄꯥꯕꯒꯤ ꯅꯨꯄꯤ ꯊꯤꯕ ꯆꯠꯇꯣꯏꯔꯣ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯄꯥꯕꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯇꯥꯁꯤꯡꯈꯩꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ ꯊꯨꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯅ ꯃꯣꯏꯔꯥꯝꯕꯤ ꯑꯩꯈꯣꯏ ꯂꯩꯔꯥꯡ ꯅꯣꯏ ꯑꯅꯤ ꯅꯈꯣꯏ ꯄꯥꯕꯒꯤ ꯅꯨꯄꯤ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯄ꯭ꯔꯕꯨ ꯄꯥꯈꯪꯅꯒ ꯐꯖꯈꯤꯁꯅꯤꯀꯣ ꯏꯆꯦ ꯑꯩꯈꯣꯏ ꯐꯥꯕ ꯉꯝꯕ ꯄꯥꯈꯪꯒ ꯄꯣꯛꯄ ꯅꯠꯇ꯭ꯔꯤꯗ ꯂꯩꯔꯥꯡ ꯎꯕꯗ ꯐꯥꯕꯤ ꯂꯥꯏꯗꯅꯅꯦ ꯄꯥꯈꯪꯅ ꯐꯥꯎꯕ ꯂꯛꯅꯔꯛꯇ꯭ꯔꯤ ꯂꯩꯔꯥꯡꯅ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯅꯨ ꯆꯠꯇꯣꯏ ꯑꯣꯏꯔꯒꯅꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯇꯥꯁꯤꯡꯈꯩꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ ꯀꯅꯥ ꯈꯪꯕꯅꯣ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯦ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯅꯪ ꯄꯥꯝꯕ ꯑꯣꯏꯔꯝꯗꯅꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡꯈꯩꯒꯤ ꯃꯅꯥꯛꯁꯨ ꯌꯧꯔꯛꯂꯝꯃꯤ ꯃꯣꯏꯔꯥꯝꯕꯤꯅ ꯇꯥꯁꯤꯡꯈꯩ ꯉꯥꯏꯕ ꯀꯨꯏꯔꯕꯣ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯗꯕ ꯌꯥꯗꯦꯅ ꯍꯥꯏꯗꯨꯕꯣ ꯁꯨꯝ ꯂꯩꯔꯥꯡꯒ ꯅꯈꯣꯏ ꯑꯅꯤ ꯎꯗ ꯀꯨꯏꯔꯦꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯩꯔꯥꯡꯅ ꯏꯁ ꯑꯩꯒ ꯑꯃꯨꯛ ꯄꯛꯁꯤꯟꯗꯅ ꯃꯥꯅ ꯃꯣꯏꯔꯥꯝꯕꯤ ꯄꯥꯝꯈꯩ ꯄꯥꯝꯃꯒ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨ ꯇꯥꯁꯤꯡꯈꯩ ꯅꯈꯣꯏ ꯈꯨꯜꯗ ꯃꯧ ꯍꯜꯂꯛꯄꯤ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝꯒꯗꯤꯅꯦ ꯌꯥꯝ ꯄꯥꯅꯤꯡꯕ ꯅꯨꯄꯥꯅꯒꯗꯤ ꯄꯥꯝꯕꯤꯗꯕꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ ꯑꯦ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯪ ꯃꯣꯏꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯇꯧꯕ ꯑꯗꯨ ꯇꯥꯁꯤꯡꯈꯩꯅ ꯈꯪꯕ ꯅꯨꯄꯤꯒꯤ ꯂꯩꯔꯗꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯑꯝꯇ ꯁꯦꯝꯃꯛꯀꯦꯔꯣ ꯃꯆꯥ ꯅꯨꯄꯤ ꯄꯥꯝꯂꯤꯕ ꯑꯩꯉꯣꯟꯗ ꯏꯀꯨꯕꯣꯛꯀꯤ ꯅꯨꯄꯤ ꯁꯦꯝꯃꯣꯏ ꯌꯥꯝ ꯐꯖꯔꯤ ꯋꯥꯔꯤꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯂꯩ ꯍꯥꯏꯔꯣ ꯂꯩꯇꯦ ꯍꯥꯏꯔꯣ ꯃꯣꯏꯔꯥꯝꯕꯤ ꯀꯩꯒꯤꯅꯣ ꯄꯥꯕꯒꯤ ꯅꯨꯄꯤ ꯅꯪꯅ ꯊꯤꯕꯤꯔꯤꯗꯤ ꯇꯥꯁꯤꯡꯈꯩ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯄꯥꯕꯁꯦ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯕꯅꯤ ꯃꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯈꯟꯗꯨꯅꯅꯦ ꯃꯥ ꯉꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯅ ꯄꯥꯕꯒꯤ ꯅꯨꯄꯤ ꯊꯤꯕꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄꯥꯕ ꯃꯁꯥꯅꯕꯨ ꯌꯥꯕꯨ ꯌꯥꯔꯕ꯭ꯔꯣ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣꯗ ꯃꯥꯅ ꯌꯥꯕ ꯉꯥꯏꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯦ ꯑꯣꯏꯊꯣꯛꯑꯔꯣꯏ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯤ ꯏꯃꯥꯗ ꯀꯦꯖꯕ ꯑꯣꯏꯅꯖꯕ ꯃꯄꯣꯛꯁꯤꯃꯒꯤ ꯐꯪꯂꯛꯇ꯭ꯔꯤ ꯃꯣꯏꯔꯥꯝꯕꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯨꯁꯦ ꯅꯣꯡꯃꯗꯤ ꯅꯪꯒꯤꯁꯨ ꯏꯁꯣꯔꯅ ꯏꯃꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯂꯩꯔꯥꯡꯅ ꯃꯣꯏꯔꯥꯝꯕꯤ ꯄꯥꯕꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯗꯣ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯀꯅꯥ ꯈꯪꯅꯤ ꯑꯇꯣꯝꯕꯤꯗꯨ ꯂꯥꯛꯑꯒ ꯅꯪꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯇꯧꯕꯤꯗ꯭ꯔꯗꯤ ꯈꯟꯕꯒꯤ ꯑꯣꯏꯔꯝꯅꯤꯕ ꯆꯤꯡꯈꯩꯅ ꯂꯩꯔꯥꯡꯅ ꯍꯥꯏꯁꯦ ꯆꯨꯝꯗꯣꯏꯅꯤ ꯅꯪꯅ ꯏꯃꯥ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯥꯗꯨꯅ ꯅꯪꯕꯨ ꯃꯆꯥ ꯃꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯗꯨꯕꯨ ꯇꯥꯁꯤꯡꯈꯩ ꯂꯩꯔꯥꯡ ꯑꯩꯗꯤ ꯅꯤꯡꯉꯣꯜꯅꯤ ꯑꯩꯅ ꯍꯌꯦꯡ ꯌꯨꯝ ꯀꯩ ꯄꯥꯟꯈ꯭ꯔ ꯃꯇꯝꯗ ꯑꯕꯣꯛꯁꯨ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯄꯥꯕꯗꯤ ꯀꯅꯥꯒ ꯂꯩꯅꯤ ꯑꯗꯨꯗꯤ ꯅꯪꯒ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯂꯩꯔꯥꯡ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯨꯡꯉꯥꯏꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯄꯥꯕꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯂꯣꯟꯅ ꯀꯞꯄꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯏꯃꯥ ꯑꯃ ꯂꯩꯔꯕꯗꯤ
ꯑꯩꯒꯤ ꯄꯥꯕꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ꯫ ꯆꯤꯡꯈꯩꯅ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯗꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯈꯣꯏꯅꯤꯁꯨ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯎꯔꯣ ꯑꯗ ꯋꯥ ꯑꯃ ꯍꯥꯏꯗꯥꯏꯅꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯀꯩꯁꯨ ꯂꯩ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏꯅ ꯎꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯂꯥꯛꯄꯅꯦꯅ ꯂꯩꯔꯥꯡꯅ ꯁꯦꯡꯉꯕ ꯇꯥ ꯆꯤꯡꯈꯩ ꯑꯩꯗꯤ ꯊꯥꯖꯗꯦꯀꯣ ꯁꯦꯡꯉꯤ ꯊꯥꯖꯧ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯣꯔꯥꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯊꯪꯅꯕ ꯈꯨꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯥꯡꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯩꯃ ꯂꯩꯔꯥꯡ ꯀꯔꯣꯝꯗꯒꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯏꯟꯗꯣꯝꯆꯥꯗꯤ ꯏꯉꯛꯄꯨ ꯉꯛꯂꯨꯔꯦꯗꯅ ꯏꯟꯗꯣꯝꯆꯥ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯒ ꯈꯨꯔꯥꯒꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯝꯇ ꯎꯗꯦꯅ ꯑꯣ ꯑꯃꯠꯇ ꯂꯩꯇꯦ ꯑꯉꯥꯡꯁꯤꯡꯗꯤ ꯁꯥꯟꯅꯕ ꯆꯠꯂꯝꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯔꯥꯅꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏꯅꯤ ꯂꯥꯛꯏꯁꯦ ꯏꯇꯥ ꯃꯣꯔꯥꯝꯕꯤ ꯍꯣꯏꯒꯤ ꯄꯥꯕꯒꯤ ꯋꯥ ꯑꯝꯇ ꯈꯟꯅꯒꯦꯅ ꯂꯥꯛꯏꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯟꯗꯣꯝꯆꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯃꯧ ꯍꯜꯂꯛꯄꯤꯒꯨꯝꯕ ꯑꯣꯏꯔꯁꯨ ꯃꯌꯨꯝ ꯄꯥꯟꯗ ꯂꯩꯕꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯂꯤꯕꯕꯣ ꯃꯣꯔꯥꯝꯕꯤꯅ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣই ꯄꯥꯕꯒꯤ ꯏꯃꯥ ꯑꯃ ꯊꯤꯕ ꯑꯗꯨꯒꯤꯅꯤ ꯍꯩꯃ ꯀꯌꯥꯗ ꯃꯈꯣꯡ ꯊꯤꯕ ꯑꯉꯥꯡꯁꯤꯃꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯑꯉꯥꯎꯕꯤ ꯅꯈꯣꯏꯅꯤꯕꯨ ꯀꯩꯅꯣꯅꯦ ꯅꯄꯥꯒꯤ ꯅꯨꯄꯤꯕꯨ ꯃꯆꯥ ꯅꯣꯏꯅ ꯊꯤꯕ ꯍꯧꯅꯕ꯭ꯔꯅꯦ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯨꯄꯤ ꯑꯃꯇ ꯊꯤꯌꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯤꯕꯤꯔꯕ ꯅꯣꯏꯁꯤꯁꯨ ꯂꯥꯏꯃ ꯆꯣꯡꯂꯝ ꯆꯥꯗꯦꯗꯀꯣ ꯃꯤꯉꯣꯟꯗꯒ ꯍꯥꯏꯌꯨ ꯂꯥꯛꯎꯅꯨꯀꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯅ ꯅꯣꯛꯅꯕꯅ ꯂꯣꯏꯔꯅꯤ ꯂꯩꯔꯥꯡꯅ ꯑꯁ ꯏꯟꯗꯣꯝꯆꯥ ꯅꯪꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦꯕ ꯑꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃꯈꯛꯇꯤ ꯂꯩꯕꯅꯤ ꯑꯁꯤꯗꯤ ꯄꯨꯔꯥ ꯀꯣꯛꯁꯦ ꯃꯑꯣꯡ ꯑꯃꯅꯦꯕ ꯃꯣꯔꯥꯝꯕꯤꯅ ꯏꯟꯗꯣꯝꯆꯥ ꯀꯣꯛ ꯀꯩꯗꯧꯔꯤꯅꯣ ꯑꯣ ꯈꯪꯗꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯈꯟꯅꯕ ꯍꯧꯗꯣꯏꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯈꯤꯗꯨꯅ ꯃꯧꯄꯥꯕꯨ ꯌꯣꯛꯂꯤꯉꯩꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯣꯆꯧꯕ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯕꯣꯆꯧꯕ ꯃꯂꯥꯅ ꯀꯧꯔꯛꯑꯅꯤꯃꯨꯛ ꯇꯥꯅꯤꯡꯗꯕꯅ ꯀꯩ ꯊꯣꯏꯅ ꯀꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯄꯠꯊꯔꯗꯅ ꯁꯤꯗ ꯁꯟꯅꯔꯗꯅ ꯑꯗꯨꯝ ꯀꯧꯔꯒ ꯂꯩꯅꯤꯕ ꯅꯨꯡꯁꯤꯗꯕꯅ ꯀꯩ ꯍꯥꯏꯒꯦꯁꯦ ꯇꯥꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯆꯦꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯧꯔꯤꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯡꯃꯇ ꯏꯇꯩ ꯏꯅꯥꯎ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯕ꯭ꯔꯣ ꯑꯗꯨꯝ ꯀꯧꯗꯅꯅꯦ ꯇꯧꯔꯒ ꯂꯩꯅꯤꯕ ꯀꯧꯗꯣꯏ ꯇꯧꯔ ꯂꯩ ꯃꯥꯒꯤ ꯅꯨꯄꯥ ꯊꯤꯌꯨ ꯍꯥꯏꯔ ꯈꯪꯗꯦꯕ ꯅꯨꯡꯁꯤꯗꯕꯅ ꯌꯥꯔꯦ ꯅꯨꯄꯤ ꯀꯣ ꯋꯥꯏꯕ ꯉꯥꯡꯒꯅꯨꯕ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯏꯆꯦꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯇꯥꯒꯤ ꯇꯥꯁꯅꯨ ꯃꯤꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯗꯤꯅꯦ ꯍꯥꯏ ꯇꯥꯕ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯦꯠꯄꯒꯤ ꯁꯔꯨꯛꯇꯅꯤ ꯃꯥꯅ ꯑꯣꯏꯔꯤꯕꯁꯤ ꯃꯋꯥ ꯅꯥꯏꯕꯗꯤ ꯌꯥꯗꯦ ꯌꯥꯔꯦꯗꯤ ꯀꯣꯛꯇꯣꯛꯑꯦ ꯏꯆꯦꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯃꯁꯤ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯑꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯑꯩ ꯂꯩꯔꯦꯗꯅ ꯑꯗꯨꯅ ꯃꯥ ꯄꯥꯟꯈꯤꯕ ꯌꯥꯔꯦꯅ ꯁꯨꯝ ꯀꯩ ꯅꯨꯡꯁꯤꯅꯦꯅ ꯂꯩꯔꯤꯅꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯅꯨꯄꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯜꯂꯒꯅꯦ ꯋꯥꯈꯜ ꯈꯜꯂꯒꯅꯦ ꯇꯤꯟ ꯌꯣꯠꯊꯔꯒ ꯉꯥꯡꯉꯣ ꯈꯜꯂꯒꯅꯦ ꯉꯥꯡꯂꯤꯕꯁꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯉꯥꯎꯕꯤꯔꯣ ꯑꯉꯥꯎꯕꯤꯔꯕ ꯇꯥꯅꯤꯡꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯣꯆꯧꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯏꯆꯦ ꯊꯦꯡꯉꯦꯅꯦ ꯃꯂꯥꯅ ꯍꯣꯏ ꯏꯇꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯜꯂꯛꯄ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯋꯥꯔꯤꯒꯤ ꯑꯃꯠꯇ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦꯁꯦ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯦꯜ ꯂꯩꯔꯝꯕꯗꯨꯁꯨ ꯅꯍꯥꯟ ꯃꯂꯥꯅ ꯃꯥꯒꯤ ꯁꯅꯥ ꯑꯁꯥꯃꯟ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯂꯩꯔꯕꯗꯤ ꯏꯆꯦꯗ ꯈꯔ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨꯗꯅ ꯍꯣꯏꯁꯦ ꯁꯦꯜꯗꯣ ꯅꯆꯟꯅꯨꯄꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯃꯂꯥꯅ ꯀꯔꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯩꯇꯦ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦꯕ ꯅꯪꯉꯣꯟꯗ ꯄꯤꯅꯅꯕ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯆꯠꯂꯣ ꯁꯦꯜꯗꯣ ꯀꯣꯛ ꯂꯧꯊꯣꯛꯂꯨꯔꯣ ꯏꯅꯝꯃꯒꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯦ ꯀꯥꯏꯅ ꯇꯧꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯊꯧꯔꯤꯅꯦꯕ ꯅꯕꯨꯛ ꯑꯗꯨꯝ ꯐꯠꯇꯕ ꯏꯅꯝꯃꯁꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯏꯅꯝꯃ ꯃꯥꯂꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯅꯝꯃꯅ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯏꯅꯦꯒꯤ
ꯑꯆꯥ ꯈꯔꯗꯨ ꯂꯩꯅꯤꯡꯕꯒꯤ ꯍꯪꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯅꯝꯃ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯈꯨꯐꯠꯇꯗꯨꯒ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯇꯣꯉꯥꯟ ꯆꯥꯖꯈ꯭ꯔꯒꯦ꯫ ꯅꯨꯄꯤ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪꯅꯦ ꯌꯥꯝꯅ ꯉꯥꯡꯅꯔꯛꯀꯗꯧꯔꯤ ꯇꯥꯅꯤꯡꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯃꯆꯥ ꯃꯆꯤꯟ ꯀꯟꯕꯁꯤꯕꯣ꯫ ꯍꯣ ꯀꯜꯂꯦ ꯑꯩꯈꯣꯏꯗꯤ ꯀꯜꯂꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯆꯤꯟ ꯏꯅꯥꯎꯅꯅꯦ ꯀꯜꯍꯜꯂꯕꯅꯤ꯫ ꯌꯥꯝ ꯐꯠꯇꯕꯤꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯠꯇꯕꯤ ꯑꯩꯅꯅꯦ ꯅꯣꯏꯁꯤ ꯀꯥꯏꯅꯍꯜꯂꯕꯅꯤ ꯀꯥꯏꯅꯍꯜꯂꯕ ꯑꯩꯅ ꯐꯠꯇꯕꯗꯒꯤ꯫ ꯍꯦ ꯅꯪ ꯀꯤꯕ ꯌꯥꯝ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯊꯥꯖꯤꯜꯂꯧꯔꯣ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯀꯟꯕ꯭ꯔꯕꯣ? ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯉꯥꯡꯅꯔꯛꯂꯅꯨ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦ꯫ ꯏꯆꯦꯁꯨ ꯀꯣꯟꯅ ꯆꯠꯂꯒꯦ ꯅꯪꯁꯨ ꯅꯪꯅ ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨꯔꯣ꯫ ꯅꯣꯡꯃꯁꯨ ꯇꯣꯃꯥ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯝꯃꯤ꯫ ꯃꯣꯔꯥꯕꯤꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯄꯥꯕꯨ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯎꯔꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯅꯐꯝꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯕꯁꯤꯅ ꯑꯩꯒꯤꯗꯤ ꯄꯣꯊꯥꯐꯝꯅꯤ꯫ ꯍꯩ ꯑꯗꯨꯒꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯉꯥꯡꯅꯕ ꯉꯝꯗꯦ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯕꯨ ꯃꯄꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯊꯤꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯅꯦ꯫ ꯑꯍꯝ ꯕꯥꯕꯥ ꯇꯥꯕ꯭ꯔꯣ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯑꯕꯣꯛ ꯀꯧꯔꯨꯈꯤꯒꯦ꯫ ꯑꯁ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯁꯛꯁꯤꯗꯤ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯤꯗ꯫ ꯍꯥꯎꯅꯤ ꯄꯥꯕꯗꯤ ꯍꯥꯎꯇꯕ ꯑꯝꯇ ꯂꯩꯔꯣꯏ ꯑꯣꯛꯀꯤ ꯃꯆꯤꯟ ꯄꯥꯟꯕꯅꯤꯅ꯫ ꯑꯇꯩ ꯆꯨꯝꯗ꯭ꯔꯕꯁꯨ ꯏꯁꯨꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯇꯥꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯍꯩ ꯑꯋꯣꯏꯕ꯫ ꯅꯄꯥꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯣꯛꯀꯤ ꯃꯆꯤꯟ ꯑꯗꯨꯝ ꯄꯥꯜꯂꯛꯂꯕꯅꯤ꯫ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯃꯥ ꯍꯣꯏꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯊꯣꯡꯕꯗꯨꯗ ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯡꯒꯅꯤ꯫ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯖꯤꯟꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯍꯥꯎꯕ ꯅꯠꯇꯕꯁꯤꯕꯨ ꯍꯥꯎꯇꯦꯕ ꯏꯃꯥ꯫ ꯏꯁ ꯏꯀꯥꯏꯗꯅꯒꯁꯨ ꯍꯥꯏꯖꯤꯜꯂꯤ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯕꯀꯣ ꯅꯒꯨꯜ ꯈꯪꯉꯤꯀꯣ ꯋꯥ ꯉꯥꯡꯅꯔꯣꯏꯁꯤ꯫ ꯑꯗꯨ ꯄꯥꯕ ꯃꯤꯒꯤꯗꯤ ꯃꯃꯥ ꯂꯣꯏꯅ ꯂꯩꯔꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯄꯥꯕ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯃꯠꯇꯗꯤ ꯄꯤꯌꯨꯗꯅ꯫ ꯑꯁ ꯏꯆꯥꯇꯣꯝꯕꯤ ꯅꯪꯒꯤꯕꯨ ꯅꯪ ꯄꯥꯕ ꯂꯩ ꯑꯗꯒꯤ ꯑꯕꯣꯛꯁꯤꯁꯨ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯏꯃꯥꯒꯨꯝꯕꯅꯤ꯫ ꯅꯪꯒꯤ ꯑꯕꯣꯛꯀ ꯄꯥꯕꯒꯅ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯍꯟꯒꯦ? ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕꯁꯤꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯅꯣ? ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯃꯥ ꯄꯥꯝꯃꯤ ꯄꯥꯕ ꯅꯪꯅ ꯊꯤꯕ ꯐꯪꯗ꯭ꯔꯒꯅ ꯑꯩꯅ ꯑꯃ ꯊꯤꯕꯤꯔꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯤꯗ ꯍꯥꯏꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯅꯦ꯫ ꯑꯗꯨꯒꯅꯦ ꯅꯪ ꯄꯥꯎ ꯖꯥꯠ ꯌꯥꯝ ꯇꯥꯏ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯀꯣꯏꯆꯠ ꯆꯠꯀꯅꯨ꯫ ꯋꯥ ꯂꯩꯊꯣꯛꯀꯅꯨ ꯄꯥꯕ꯫ ꯑꯗꯨ ꯄꯥꯕ ꯅꯪ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯄꯥꯝꯕ꯭ꯔꯥ ꯃꯕꯨꯛ ꯐꯕꯤ ꯄꯥꯝꯕ꯭ꯔꯥ ꯀꯔꯝꯕ ꯃꯈꯜ ꯄꯥꯝꯒꯦꯕ? ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯆꯥꯛ ꯉꯥꯛꯇꯪ ꯆꯥꯕꯁꯤꯗ ꯆꯥꯐꯝꯒ ꯍꯦꯛ ꯈꯪꯗꯦꯗ꯫ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯗꯨꯗꯅꯦ ꯃꯀꯣꯛ ꯈꯤꯇꯪ ꯆꯥꯛꯄ ꯑꯗꯨꯒꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯄꯥꯕꯒ ꯀꯣꯛ ꯆꯥꯛꯁꯤꯟꯅꯔꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤꯅ ꯇꯣꯛꯑꯕꯅꯤ꯫ ꯏꯁꯨꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯣꯝꯕ ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤꯅꯦ ꯏꯁꯨꯅ ꯑꯁꯨꯛ ꯄꯥꯝꯖꯔꯁꯤꯕꯣ ꯏꯃꯥ ꯑꯣꯏꯅ ꯍꯦꯛ ꯄꯥꯕ ꯑꯃ ꯊꯤꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯍꯩ ꯆꯟꯗꯥꯟ ꯃꯁꯤꯒꯤ ꯍꯦꯛ ꯉꯥꯡꯅꯕꯁꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯒꯅꯦ ꯑꯗꯨꯝ ꯍꯦꯛ ꯇꯣꯛꯑꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯧꯒꯠꯇꯅꯕ ꯉꯥꯡꯂꯅꯨꯗꯅ ꯏꯃꯥ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯣꯏꯔꯥꯡꯕꯤꯅ ꯃꯄꯥꯒꯤ ꯅꯨꯄꯤ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯃꯄꯥ ꯇꯣꯃꯥꯜꯁꯨ ꯇꯥꯔꯦ꯫ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯃꯆꯥ ꯑꯣꯏꯗꯧꯔꯤ꯫ ꯏꯃꯥ ꯀꯔꯤꯅꯣ ꯂꯥꯛꯇꯅ ꯍꯦꯛ ꯀꯧꯔꯗꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯅꯁꯨ ꯅꯨꯄꯤ ꯇꯧ ꯉꯝꯃꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯥ ꯉꯁꯤꯗꯤ ꯑꯩꯒ ꯋꯥ ꯆꯞ ꯉꯥꯡꯅꯒꯗꯧꯅꯤ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯑꯉꯥꯡꯗꯨꯅ ꯍꯥ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯒꯦꯕ? ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯃꯥ ꯀꯥꯏ ꯂꯩꯒꯦ ꯍꯥ ꯑꯉꯥꯡꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯏꯃꯥ ꯃꯥ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯍꯩ ꯇꯣꯃꯥꯜ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯀꯔꯤꯅꯣ ꯏꯁꯨꯗ ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯏꯃꯥꯗ ꯑꯗꯨꯝ ꯀꯣꯛ ꯍꯥꯏꯔꯛꯑꯣ꯫ ꯕꯥꯕꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯁꯨꯛ ꯉꯟꯅ ꯂꯩꯏꯁꯤꯅ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯑꯩꯅ? ꯅꯆꯤꯟꯗ ꯈꯨꯝꯂꯛꯀꯅꯨ ꯅꯪꯅ ꯈꯨꯜ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯄꯥꯜ ꯊꯣꯛꯂꯤꯕ꯭ꯔꯣ ꯅꯪ? ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯣꯃꯥꯜ ꯅꯪꯕꯣ
ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯇꯞꯅ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯌꯥꯕꯁꯤꯗ ꯀꯩꯒꯤ ꯇꯞꯅ ꯉꯥꯡꯕ ꯌꯥꯕꯅꯣ ꯅꯥꯎ ꯆꯥꯎꯔꯕꯅꯤ ꯁꯨꯝ ꯂꯨꯅ ꯇꯧꯕꯁꯤꯗ ꯌꯥꯏ ꯌꯥꯏꯅ ꯍꯦꯟꯖꯤꯜꯂꯤꯅꯦ ꯃꯥ ꯏꯊꯛ ꯀꯥꯔꯤ ꯇꯣꯃꯥꯠ ꯏꯁꯨꯁꯨ ꯃꯃꯥꯕꯨ ꯄꯥꯝꯖꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦꯗꯅ ꯇꯞꯊꯧꯅꯦ ꯅꯪꯕꯣ ꯀꯩꯒꯤ ꯃꯃꯥ ꯄꯥꯝꯕ ꯂꯩꯇꯕ ꯄꯣꯠꯄꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯣꯏꯗꯧꯕ ꯁꯛꯇꯨꯕꯨ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨꯕ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯍꯩ ꯅꯪ ꯅꯅꯥꯗꯨꯅ ꯇꯧ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯅꯦ ꯅꯪꯒꯤ ꯈꯜꯂꯒ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯤ ꯈꯟꯕꯒꯤ ꯃꯤꯇꯣꯞꯅ ꯅꯪꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯣꯏꯗꯕꯗꯣ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯄꯥꯄꯥ ꯑꯩꯁꯦ ꯏꯃꯥ ꯄꯥꯝꯃꯤ 이마기 미능시 하이브도 강냉이 숭이 이마나미싱나 마기 마마다 끼잡아 우라가 아이나 그야나 강낙잡아 바보나니 강비니 ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯁꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯅꯗ꯭ꯔꯕꯁꯤꯗ ꯄꯣꯛꯇꯕꯤ ꯃꯁꯥꯕꯤꯗꯨꯅ ꯇꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯧꯔꯤꯒꯦ 바바 이마나 이부 누시비라마수 아이나 이마부 누시비리 야바 나트로 이마 아이나 가우자바도 마두나니 아이나 바바 ꯇꯣꯃꯥꯠ ꯅꯪꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯨꯀꯣ ꯍꯌꯦꯡ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔ ꯃꯇꯝꯗ ꯏꯃꯥꯁꯨ ꯁꯤꯈ꯭ꯔꯅꯤ ꯅꯪꯕꯨ ꯀꯅꯥꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯨꯄꯤ ꯑꯃꯒ ꯍꯔꯥꯎꯅ ꯅꯣꯛꯅ ꯂꯩꯕꯗꯣ ꯏꯃꯥ ꯃꯥꯒꯤ ꯊꯋꯥꯏꯅ ꯀꯔꯝꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯅꯪꯅ ꯋꯥꯅ ꯂꯩꯕꯗꯣ ꯏꯃꯧꯒꯤ ꯊꯋꯥꯏꯅꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ ꯃꯥꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯗꯨꯅ ꯂꯥꯏꯔꯝꯂꯤꯅ ꯇꯤꯟꯈ꯭ꯔꯕꯅꯤ ꯏꯃꯧꯗꯣ ꯏꯃꯧ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯂꯥꯏ ꯑꯣꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯏꯇꯠ ꯇꯠꯇꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯋꯥꯔꯝꯒꯅꯤꯅꯦ 이마 난 가이기나 짜이부 타독두나 짠리바노 이마 아이나 난기나 짜오이나 락남자바디 이마가 시수 따이방 빨라시 라이람기마 야이고 파타비에이보 나 짜오이나 뽕르바다기 이마나 따이방 빨라시 타독기마네 이빠기 베마 이빠나 이사나 하이브 인드리바세 이사부 누시다버기 나띠 이사부 누시베 만버기니 바바 아이 바보가 그시 와랑디 ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯑꯍꯜ ꯑꯃꯅ ꯃꯣꯔꯥꯝꯕꯤꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯍꯥꯏꯅꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯁꯥꯅ ꯌꯥꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯤꯅ ꯍꯩꯃ ꯁꯅꯥꯇꯣꯝꯕꯤꯌꯥ ꯅꯪ ꯂꯥꯛꯑꯕꯣ ꯆꯪꯉꯣ ꯁꯤꯗ ꯆꯪꯉꯧꯁꯤ 이내는 낭부 거울이보세요. 낭 말함 강라부 나죠. 강이네. 아이수 이내는 하락부두다. 이독 뽕감다도 락라보네. 아도 보이네. 에야우식 용가이 반비기 와카가 간제다. 하이 칸다바 야디는 낭뭐. 아도 마이나 숨레이라가 까나라 낭부 누시비더리기. 하. 마우 삭다도가 마기 모응 마다우두다. 낭나 레이브 농가이지부도 아이수 로이나 강리버니냐. 아도 보이네. 아이하우식 ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯤ ꯊꯥꯏꯅ ꯄꯥꯜꯍꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨ ꯍꯅꯨꯊꯪꯁꯤꯗ ꯀꯔꯝꯍꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯀꯔꯤ ꯆꯍꯤ 38 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯅꯪꯕꯨ ꯀꯅꯥꯒꯤ ꯍꯅꯨꯕꯤꯅꯣ ꯍꯥ ꯌꯦꯡꯉꯨ ꯅꯪ ꯅꯧꯄꯥꯗꯨꯒꯤꯗꯃꯛ ꯈꯟꯗꯨꯅ ꯅꯌꯨꯝ ꯐꯥꯎ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯪꯅ ꯑꯌꯦꯠꯄꯒꯨꯝ ꯈꯟꯕ ꯃꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯅꯦ ꯈꯪꯂꯛꯈꯤꯅꯤ ꯏꯅꯦ ꯃꯤꯒꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯂꯩꯗꯨꯅ ꯃꯈꯣꯏꯅꯒꯤ ꯃꯐꯝꯗ ꯌꯦꯠꯄꯗꯤ ꯌꯦꯠꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗꯤ ꯏꯄ꯭ꯋꯥ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯅꯪꯁꯦ ꯏꯅꯦꯅ ꯍꯥꯏꯕ ꯂꯧꯗꯦꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯧꯄꯥꯁꯤꯌꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯃꯨ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯏꯅꯦ ꯏꯄ꯭ꯋꯥꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯈꯤꯕꯗ ꯑꯩꯒꯤ ꯏꯐꯝꯗ ꯅꯤꯡꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯄꯥꯡꯒꯜ ꯀꯜꯂꯤ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯅꯪ ꯀꯔꯝꯅ ꯂꯦꯟꯒꯅꯤ ꯅꯪ ꯃꯗꯨ ꯈꯜꯂꯨꯀꯣ ꯅꯪ ꯍꯣꯏꯅꯦ ꯃꯣꯔꯥꯝꯕꯤꯅ
ꯑꯕꯣ ꯑꯩ ꯂꯥꯛꯑꯦ ꯍꯩꯃ ꯅꯪ ꯂꯥꯛꯑꯕꯣ ꯆꯪꯉꯧ ꯆꯪꯉꯧ ꯅꯅꯦꯁꯨꯅꯦ ꯑꯕꯣꯛꯅ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯉꯟꯅ ꯂꯥꯛꯂꯕꯅꯤ ꯑꯗꯣ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨꯀꯣ ꯑꯕꯣꯛ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯕꯣꯛ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤ ꯀꯧꯔꯛꯂꯤ ꯃꯤꯡꯒꯧ ꯑꯗꯨꯗ ꯏꯉꯉꯛꯅ ꯃꯣꯔꯥꯝꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯁꯨ ꯉꯁꯥꯏ ꯂꯥꯛꯑꯗꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯊꯕꯛ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯄꯥꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯦꯜꯂꯛꯏꯅꯤ ꯏꯃꯥ ꯀꯧꯅꯨꯗ ꯏꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯧ ꯑꯗꯨ ꯅꯪꯁꯦ ꯏꯆꯥꯒꯨꯝꯕꯅꯤ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤꯅꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯍꯥꯟꯕ ꯎꯖ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯆꯥ ꯑꯣꯏꯅ ꯅꯥꯎꯀꯣꯟꯕꯤꯌꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯑꯩꯅꯕꯨ ꯅꯪ ꯀꯔꯝ ꯅꯥꯎꯀꯣꯟꯒꯅꯤ ꯋꯥ ꯍꯥꯏꯕꯗ ꯈꯔ ꯋꯥꯈꯜ ꯈꯜꯂꯨ ꯑꯩꯒꯤ ꯄꯥꯕꯒꯤ ꯋꯥꯔꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯏꯃꯥ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯊꯦꯝꯖꯤꯟꯕꯤꯌꯨ ꯄꯥꯕꯅ ꯋꯥꯔꯤꯕꯁꯦ ꯑꯇꯣꯞꯄ ꯀꯅꯥꯃꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯆꯥ ꯑꯩꯅꯗꯤ ꯈꯪꯏ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯁꯨ ꯄꯥꯕꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯦ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯥ ꯍꯥ ꯀꯔꯝꯕ ꯃꯆꯥꯅ ꯃꯄꯥꯒꯤ ꯅꯨꯄꯤ ꯊꯤꯕ ꯁꯃꯥꯖ ꯑꯁꯤ ꯆꯠꯅꯕꯒꯦ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯏꯃꯥ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯏꯌꯣꯡ ꯑꯁꯤꯅꯁꯨ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯎꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯑꯉꯥꯎꯕꯤ ꯑꯃꯗꯤ ꯅꯠꯇꯦ ꯄꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯧꯔꯥꯡꯃꯟꯕꯗ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯕꯅꯤ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯣꯔꯥꯝꯕꯤ ꯁꯅꯥꯇꯣꯝꯕꯤꯅ ꯆꯠꯈꯤꯗꯧꯔꯤꯕꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯅꯁꯨ ꯏꯃꯥ ꯍꯥꯏꯅ ꯏꯆꯤꯜꯁꯤꯅ ꯑꯃꯨꯛꯇ ꯀꯧꯕ ꯐꯪꯖꯔꯛꯇ꯭ꯔꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯆꯥ ꯁꯛꯅ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯄꯤꯕꯤꯌꯨ 이마기 민육식 거랑보다 까오르보다 자기 와보세 어묵다니 꼭한비요 아이 뭐묵다니 눅시비요 이마 아이 마부야 깔락자이 미기마 마싱가 마차부 눅시부 우라가 아이기수 이마마다니 미나미요 하이나 이소나는 멜코딩이 구름잡아나 하걸로세 하걸로 이마기 메마 하걸로 그시득 낭세 아이기 핵 복잡이 이사박이 하이나 칼라바나 마탕기 누미따니 사나토미게 모람비가 마파마 하이나두나 사나토미두 토말부 락pa ngairami yumdasu tomalda morambi나 tomalgi marup amana mapa tomalbu mi pakna chatnadaba mafam amada kaihawi tholaktaba yade haire haiduna namdun thokalami karambu nupano khangdene ngawbu ngawbur karino yumda kok changlakpa yabase mi chatnadaba lambi sida aibu amu kauthuine nupi dongna sanatombina as lakjiba jalo hojik phawa su kuinadi kuirida aina ngairakibase kadainune nupa ba mattasu leite ada nupi amakak laribasi natana kadamtadi udeda laki lae ayane hekta kaurageda karigumma mata ha aibura kaino hekta haibiyo sombo tomal oibirabra hoi mane somna kana aibu kawi haribasibu somna oibirabra isa nupinadi ai taw amana thoklaktaba yade hairi haina tamaina hoi aina kausabani aigi mi sanatombi kawi thangnabu khultagini ai ngarang isa nupi marami ke wari su sanjare kari wari isana ngangloidaba hairoidaba hairamlabasu apangba angangni khanduna ngangpiyo mapa moina aina nafamda lale haina haijari adumna haibigano ai isa marami ke hangliba mafamse aina mensinjage haiduna isana yana laknabani adugidamak toirabadi aibu warobigano atopa nupi mata aigi isa marambigi mamagi mu silanjaro haina lepjakri pirebado leplabra amuktadi hongdokpiko nupi masa amagi punsida mama amagi darkarse somna khangbijra male nupaga nupigani matam chuppada kaidonungda manaba yaroi isa marambidi nupini nupi mahakna magi thamai oiba wa phaurakpa apam nuksi aphabata mingthina takpigadaba matamda nupana mot simba nungaigadaba nate aduna isa marambigi mama ama oibagi ayabado pibiyo
ꯃꯗꯣ ꯅꯪꯅ ꯎꯁꯤꯟꯐꯝ ꯊꯣꯛꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯑꯩꯅ ꯃꯦꯜꯂꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗꯤ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯁꯤꯟꯕ ꯌꯥꯔꯣꯏ ꯑꯩ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯕꯗꯨꯒꯤ ꯃꯐꯝꯗꯣ ꯁꯤꯟꯒꯦ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯃꯃꯥ ꯑꯣꯏꯕ ꯃꯗꯨꯃꯛꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯤꯉꯩ ꯑꯗꯨꯗ ꯁꯥꯈꯤ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯣꯏꯔꯥꯡꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯃꯧꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨ ꯅꯨꯄꯤ ꯅꯃꯥꯁꯤ ꯄꯨꯁꯤꯜꯂꯛꯎꯅꯦ ꯂꯝꯕꯤꯁꯤꯗ ꯐꯖꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯣ ꯍꯥ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯥꯏꯗꯒꯤ ꯏꯃꯧꯅꯣ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯆꯪꯉꯣ ꯑꯩꯁꯨ ꯆꯪꯒꯗꯕꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯇꯥꯅꯤꯡꯗꯦꯍꯦ ꯏꯃꯧꯁꯤꯅ ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯂꯕꯁꯤꯗ ꯅꯪꯅ ꯀꯦꯗꯥꯒꯃꯨꯛ ꯇꯧꯗꯅ ꯃꯣꯏꯔꯥꯡꯕꯤꯅ ꯂꯩꯔꯥꯡ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯣ ꯂꯩꯔꯥꯡꯅ ꯌꯥꯝ ꯐꯖꯩꯕꯣ ꯑꯗꯣ ꯏꯃꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯇꯣꯃꯥꯜꯅ ꯏꯃꯥ ꯅꯣꯏ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯩ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯣꯏꯅ ꯐꯨꯅꯤꯀꯣ ꯉꯁꯤ ꯀꯔꯤꯒꯤ ꯏꯁꯨ ꯐꯨꯗꯣꯏꯕ ꯍꯥ ꯅꯪ ꯑꯗꯨꯝ ꯐꯨꯒꯤ ꯂꯥꯛꯑꯣ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯃꯣꯏꯔꯥꯡꯕꯤꯅ ꯂꯩꯔꯥꯡ ꯑꯩ ꯁꯤꯗꯒꯤꯗꯤ ꯏꯃꯥ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯏꯃꯥ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜ ꯆꯠꯁꯤꯀꯣ ꯁꯅꯥꯇꯣꯝꯕꯤꯅ ꯍꯣꯏ ꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯏꯁꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏꯗ ꯁꯈꯤꯅ ꯍꯩ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯨ ꯇꯣꯃꯥꯜꯅ ꯑꯁ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯃꯥꯜꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯃꯅꯤꯡ ꯊꯨꯡꯖꯔꯁꯅꯨ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏꯔꯥꯡꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯀꯥꯗ ꯀꯦꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ